ngasi nungdaram phonggiba tungan tungan ma se phongsingligi maruiba pausing khonga charaga ma'am da share tawjagi ahanbada community hall sabe yaroi thingduna leire Rural United Social Organization Thanga Singha gi president oina Manaw Singana haikre Thanga Singha Khomlai amasum Samukon Khomlai gi marakta leiriba sarkar gi state land oiriba Girls LP School gi dak number 1004.3 gi Zagada community hall sana bohona riba asida amin su nataba amin ibomsa haina khangnaba hobism ibomsana magi lamni haina sabe yaroi haina thingduna leire wafam singa sinungthul pawmising unabada manawna phungdokhibane mana makha taraduna Bishnupur sida state land oiriba school gi lam amadi ibomsa gi lam kadai fawba khangdoknaba demarcation tawbinaba khangankrabasu moirangi SDO na tawbidana leire hairi henasu pawsna makha tari Atopa pawam namo yumnam irabantana response amata pidana leire Simon Ira Investor Group ki secretary yumkhaibam Simon haikre Birra Emporium Private Limited ki makhada Ira Financial Private Limited ta investor singna makoina deposit tawkiba senpham sing handokpina ba haijabaga loinana thamkiba senpham mangkhidana ba positive oiba khongjang kya sangsinduna lakli adubu ngasi phawbo limited ki mapu oiriba yumnam irabantana response amata pidana hanjin commitment piduna leire wafam singa sinungtul Manipur Press Club ta unabada Simon phungdokhibane Simon makha taraduna Iragi investor sahum kunthra lei masigi matakta Birra Emporium gi investor yauragadi punna investor 5000 hena lei investor sing asi makoi punna punchilaga aikona deposit tawkiba senpham sing handok hananaba honaminasi investor sing amatu oina punchinaba thasigi kunga da Porompat TV Tower manakta leiba Nesu ground apunma mifam pangtholagani investor singna lakpada isa gi passport sing loina birau hairi hena su pausna makhatari Atopa pawamana temporary market ki ima singna mahut minister unakre Khorambal ima kaithel gi mari suba kaithel oiriba temporary market ki mafam sing semjin binaba kaithel asigi ima singna mahut minister gu unaduna wari sanakre wari sanaki baduda mahut minister gi mekedigi mathang jai January 10 phawgi manungna semjin sajilagani haina thajaba pirakre masigi damak kaithel asigi ima singna minister bu thagatuna nongaiba phungdorakli Atopa pawamana mo East District ki dai ki wathok lengang na athu budal loisilu regular principal haptabana wathok kya tholakpani MSU headquarter gi publicity and information secretary gi serolda Impal East District ta thokliba dai ki wathok lengang na athu matam loisilu dai institute tara gi regular principal haptabana matam gi wathok thoklibani masi thoktana ba sanaba RR semgadabani matam gi internal politics tawduna Oza transfer pangtawda tawduna leibana institute ki sakhot thawrangda thintahanmani iski dai ki principal in charge oiriba amabu saliba thasigi December 15 da transfer tawkibadigi institute asigi mahairoi singna khongjang changsinduna lakli mahairoi singna principal gi ka phawba solun chinduna leikhre haujuk oiriba wathok asina asum sathaduna laklabadi oza amadi institute asi mangjaba oigani wathok asi athubada waroisin purakna ba laingakna sembiyo laingakna khangjin usinadana daita launingdabagi wakhalon thadokpa phagani ngammi haiduna mahairoi singna sakti sijinabigano yariba makai thuna waroisin purakna ba honabiyo quality leiba afaba mahairoi puthokna ba puna honaminasi hairenasu pawsna makhatarakli Maka sa tharakpoi na topa maruiba paw khara namo Anal Naga community gi lusingba singa CM go unaduna wari sanakre all Anal community gi apunba apex socio political body ama oiriba Anal Naga Tangpi ANTA gi lusingba singa ngasi chief minister gi secretariat unaduna tungan ba hiram kya gi matangna wari sanakre CM go unaduna wari sanakiba aduda Anal Naga community gi tungan ba lusingba kya saru yakhi wari sanabaduda Anal Naga tribe singna leiriba mafam singda tourist center sing semgatpa masigi mathakta lambi thongi phimam phagathanba sarkaram yeng sat sangbiba haiba wafam Anal Naga community gi makedigi minister gi mafam da thamki loinana Sandel district ki manungsana singi district singi maru oiba infrastructure sing ningthina semgat pinaba wafam chu minister gi mafam da thamki loinana Anal Naga community gi makedigi Anal Naga community gi oiba Nat ki phi chief minister ki mafam da khudol tamki haina su pawsna makhatari atopa pawamna musingi district singi BDF singi honorarium pibidana leire association
ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯒꯤ BDF ꯁꯤꯡꯒꯤ ꯊꯥꯒꯤ ꯔꯤꯃ꯭ꯌꯨꯅꯦꯁꯟ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤꯗꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯑꯃꯗꯤ ꯅꯕꯦꯝꯕꯔꯒꯤ ꯐꯪꯈ꯭ꯔꯕꯁꯨ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤꯗꯤ ꯁꯔꯀꯥꯔꯅ ꯐꯟ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥ ꯑꯅꯤꯒꯤ ꯑꯣꯅꯔꯤꯌꯝ ꯄꯤꯕꯤꯗꯅ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯑꯅꯧꯕ ꯆꯍꯤꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ BDF ꯄꯔꯁꯣꯅꯦꯜꯁꯤꯡꯗꯤ ꯌꯥꯎꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ BDF ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯥꯏꯔꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯤꯠꯅ ꯉꯁꯤ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ BDF ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯊꯥꯒꯤ ꯔꯤꯃ꯭ꯌꯨꯅꯦꯁꯟ ꯄꯤꯊꯣꯛꯄꯤꯅꯕ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯣꯜ ꯗꯤꯁꯇ꯭ꯔꯤꯛ BDF ꯁꯤꯡꯒꯤ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯪ 2019ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯒꯤ ꯔꯤꯃ꯭ꯌꯨꯅꯦꯁꯟ ꯄꯤꯊꯣꯛꯄꯤꯅꯕ ꯁꯦꯟꯐꯝ ꯁꯦꯡꯁꯟ ꯇꯧꯕꯤꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ BDF ꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯟꯅꯗꯒꯤ ꯂꯨꯝꯅ ꯂꯧꯕꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯨꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯤꯅꯕꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔꯅ UKꯗ ꯁꯟꯗꯣꯔꯛꯂꯤꯕ COVID-19 ꯑꯁꯤ ꯆꯥꯗ 60 ꯁꯟꯗꯣꯛꯑꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯐꯪꯗ꯭ꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ, UK ꯑꯃꯗꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ COVID-19 ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHOꯅ) ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯆꯥꯗ 60 ꯌꯥꯡꯅ ꯁꯟꯗꯣꯛꯏ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯁ꯭ꯇꯗꯤ ꯇꯧꯔꯤ꯫ ꯚꯥꯏꯔꯁ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯑꯃꯗꯤ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ WHO ꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯚꯥꯏꯔꯁ ꯍꯥꯏꯕꯁꯤ ꯀꯨꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯍꯣꯡꯕ ꯂꯥꯛꯏ, ꯑꯗꯨꯕꯨ ꯍꯟꯗꯛ UK ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯗ ꯁꯟꯗꯣꯔꯛꯏ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯆꯥꯗ 60 ꯍꯦꯟꯅ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯏ ꯑꯃꯗꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯑꯃꯗꯤ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯑꯅꯧꯕ COVID-19 ꯎꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯅꯧꯕ COVID-19 ꯑꯃ ꯎꯗ꯭ꯔꯤ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ UKꯗ ꯍꯟꯗꯛꯇ ꯑꯅꯧꯕ COVID-19 ꯑꯃꯅ ꯏꯐꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯩꯕꯗꯒꯤ ꯚꯥꯔꯠꯇ UKꯒꯤ ꯐ꯭ꯂꯥꯏꯠ ꯄꯨꯝꯅꯃꯛ ꯁꯁꯄꯦꯟ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯒꯨꯖꯔꯥꯠꯇ ꯂꯟꯗꯟꯗꯒꯤ ꯑꯍꯃꯗꯥꯕꯥꯗ ꯇꯝꯅ ꯂꯥꯛꯄ ꯐ꯭ꯂꯥꯏꯠ ꯑꯃꯒꯤ ꯄꯦꯁꯦꯟꯖꯔ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯕ COVID-19 ꯑꯞꯗꯦꯠꯇ ꯃꯅꯤꯄꯨꯔꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 69 ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ 3 ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯇꯒꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈꯤꯕ ꯃꯤꯑꯣꯏꯁꯤ ꯁꯨꯞꯅꯒꯤ 103ꯅꯤ ꯑꯃꯁꯨꯡ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 85, ꯏꯝꯐꯥꯜ ꯏꯁꯇꯒꯤ 19, ꯊꯧꯕꯥꯜꯗꯒꯤ 1, ꯕꯤꯁꯅꯨꯄꯨꯔꯗꯒꯤ 9, ꯀꯛꯆꯤꯡꯗꯒꯤ 9, ꯆꯥꯟꯗꯦꯜꯗꯒꯤ 1, ꯇꯃꯦꯡꯂꯣꯡꯗꯒꯤ 2, ꯀꯥꯡꯄꯣꯛꯄꯤꯗꯒꯤ 1 ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 3ꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯏꯕꯦꯜ ꯍꯤꯁꯇꯣꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯖꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯉꯁꯤ ꯄꯨꯡ 23ꯁꯤꯗ COVID-19ꯅ ꯃꯅꯤꯄꯨꯔꯗ ꯅꯥꯍꯟꯕꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯄꯥꯅꯤ, ꯃꯍꯥꯛ ꯏꯝꯐꯥꯜ ꯏꯁꯇꯒꯤꯅꯤ, ꯃꯍꯥꯛ ꯔꯤꯝꯁꯇ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯄꯨꯟꯕ COVID-19ꯅ ꯁꯤꯍꯟꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 653 ꯁꯨꯔꯦ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯖꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ ꯃꯌꯥꯝ 93.54% ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯁꯤꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ 9 ꯑꯗꯨꯋꯥꯏꯗ ꯄꯥꯎ ꯑꯅꯧꯕ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫